Lakhipur online puthokjaba November gi tang 18 himsa kaise numit ki Khomjinba Pao tabirasi. Ahanbada maruoiba pao Leimakhong army camp ta thabak suba kasar gi biyo ama thiba phangdana leiri. Manipur gi Tampak ki mahiloisang sing makhatana amuk ngasidagi matam kaktana suti lauthokre. Jiribam gi thodok ahum gi matangda thigatnanaba NIN case ahum register tawkre. Starlink na direct to phone service haukre. Cellular network leitrabasu call amadi internet ki khudongchaba phangangadori. Amasung Jaribonda chathakiba futsal championship ta Chandrapur football club na champion oikre. Haujik mapung oiba pau tabirase. November gi tang 15 ningthaukaaba numit ki ayuk ki pung 8 rom taba matamda Leimakhong army camp ta changkhibadagi thiba khangdan leiriba Laisram Kamal Babu chahi 53 apokpa Laikhidraba El Kumar Dhon Singha asengba leifamna Kasar district ki manung channa leiriba Gosaipur khundagini aduga haujikna Manipur gi loitang khuno maning lekai da leiba mioi asi haujik phauba thiba khangdana leiriba asida Imphal West ki Sakmai police station amadi Kasar gi SP da missing report imung manunggi mioi singna pisinkre ngarang kokokom coordination committee on crisis of Mitei Manipuri gi mideng makhada Kasar gi Gosaipur dagi Laisram Kamal Babu mioi asi mafam khangdana leiriba sigi matangda Kasar gi SP ga unaduna missing report amasu pisinki matungda Silchar Boys Hostel da mifam amasu pangthoki loinana Pao gi mifam ama pangthoktuna kokokom gi advisor Dr. KN Chana haikibada Kasar gi Gosaipur khundagi icham chamna thabak suduna leijaba miyoyama Leimakhong army camp ta changkhibadagi thiba khangdana leiriba Laisram Kamal Babu bu tekta kaidana athuba matamda imung manungda sinabiu haina phungdoki mifam aduda saruk yakhibi Laisram Kamal Babu gi loinabi Belarani Singhana haikibada aigi ipurobe bu athubada tekta kaidana sinabiu ima maira paibi amadi miyamna aigi ipurobe du amukta kanbiu ai Kasar dagini leita lairagi thabak suba chatkibani Manipur miyamna aigi puroibadu amukta kanbiu haina phongdokhi ngarang Kasar SP unabatuda Gosaipur amadi Barmoni Mitei Khungangi mioi sing loinana kokokomge chairman Kangabam Santi Kumar advisor Saikom Komlakanta KN Chan RK Sanahal vice chairman Oinam Birmani convener Okram Lakikanta Indrajit Phanjobam joint convener Inau Mitei Roman Luang amadi Sopon Singhana chingba mioi sing sarujaki Manipur ki Angkokun district ni leba Leimakhong army cantonment akoi ki Barak Tampak ki Gosaipur ki Misakala mane Kumar Babu Asam Kumar Babu ada Elvesta supervisor na dengan technology ni ada mati malang tadi telepon sosok tu juga masuk mati kami memata masih mati mana sudah semai police station dah mesti station kita ada mana mana tu lah ada di Barak Tampak sudah tu pokoknya cuma ekor SP dah itu nana yang waktu saya ni matungga hai ba Kamal Babu di Dunabi akoi di Belarani masa la anisa FIR ma isang nagi orang paling je pokoknya simuna si catatannya luji pokoknya aja bagi barunya akoi di misalnya kita kaitana anu akoi di tinggal di kota jangan menampak sini nanti army cantonment nanti manungga sangraka semuanya mabubang bahasa masih yang mencintai bahasa ni malam tu hujung kita ekor di haram pun masih ada usaha pun untuk malam Manipur ni juga irang mata sih tadi ekor di cari tahu sihlah makanya yang kita usia berumur mahal juga jadi masih jarang ni सरकार ने ये चंदन दिवा मसला आईना मसला चुनौती तंदा ये सिलो विवाद और विवाद से कोई
CSO mangana pula semba sokomuki maide hekcha bani aduna isama sokomuki bajara mangana lejai ai Dr. Kencha aduna huje victim riba no komalwa budi adu benadi rema agodi belara mina nyam honda ki thamoi riba thamoi kalu kalu mama kabigani masi nyam माकी थंडी पंडाव मुसी थंजाव लेना माकी येने बा माकी रुपा से अथुन लोमन पंडा अंदरपा सोदा गुरंदु अमसु अनम बकते अबुलदा जेमा गेला जितना बंदा आइदा ना कुरमा मुगुले लड़को दले ना कुरमा कुना मया कदी ना कुना सोसे ना कुरमा ai wai puro bang tek kai dina chok puro ai ko tam tu sila biram ai ka sa da gini la padagi hajarak pani mayam ai mati unta to biro mayam ne talai ra bana lai talai ai duwa na puro gasna pichal la jinni bani mai cha hoji awai puro na tana lai ne mayam na ai puro basi butek ta kai na am to kan biro asiara ga lo sinjarage Nakalamarom dangarang ayuk Imphal West District ki Leimakhong Chingmang da yamkraba miyam thoraktuna thodokasigi matang da khongjang jangsinki asom da thiba khangdana leiriba Komol Babu bu phangnanaba army amadi state force sing yauna thihumbagi thabak kanna chathari hairi Kasar Gosaipur dagi Laisram Komol Babuna Leimakhong Army Camp manungda changkhraga aphom khangdana mangkhiba si Manipur sarkar na thuba matamda tekta kaidana puthok piraknanaba Komol Babu gi mayamba Gosaipur da leiriba Laisram Bamchana appeal tawrakli mahakna makhata na haikibada inaw asi Leimakhong Army Camp MES ki contractor tawduna leijabani ichamchamna leijaba inawni aduna athuba matamda Manipur lengakna puthok pinanaba honabiu haina phongdokki Egi mari huba nauni pani Komol Babu gawi ado Leimakhong da mark image ki contact dar ki suabejar uina mak leibani ngarang nungsil se pung ani dagi mak se thiba hamne magi ase Manipur sarkar na ina wase bu puthok na ba dang yamba mana Ayari. Khangan Jabama Lakhipur West Bazar gi PHC manakta leiriba healthcare pharmacy da makhal makha ana layengi damak maming leiraba doctor ke ana layenga dori arthritis paralysis diabetes prostate ki problem kidney da nung leiba amadi liver chauthokpana singbagi damakta Dr. N Ranjit Singh MBBS DMB DSC na sagolsen khudingi nungthil gi pung amadagina numidang wairam pung taruk phawba layenga dori aduga diabetes ki lamda thoidokna khang hairaba general physician Dr. Rohit Tika MBBS MD na Jumsa kaisa khudingi nungthil gi pung ani dagi numidang wairam pung taruk phawba layenga dori adomgi khudong chaba matungina mobile number 9612167161 number asida mangjongna na booking tobinanaba Lakhipur West Bazar gi PHC manakta leiriba healthcare pharmacy gi maigi dagi khangalakli Assam gi Kasar district ki manung channa leiba Gosaipur dagi haujikna Manipur gi loitang khunauda leiduna Leimakhong Army Camp ta MES contractor oina thabak sujariba Laisram Komol Babuna chingnaningai oiba mongda mangkiba dugi matangda mahakpu tekta kaidana puthok pinanaba Manipur lengak amadi India lengak ki maphamda Manipuri Youth Front of Assam maifagi maike dagi appeal tawrakli Manipuri Youth Front of Assam maifagi maike dagi khanganjabadi Assam ki Kasar hariba district adugi manung chana leiba Gosaipur khungangda haukiba haujikna Manipur gi leitong khunauda leiduna Leimakhong gi Army Camp da MES contractor oina thabak sujariba Laisram Komol Babu sahi 53 ngarang khanghaudana
chinganingai oiba mongda mangkhre asigumlaba chinganingai oiba mongda mangkhraba laisam kamal babugi punsibu tikta kaiduna puthokina bidamak manipur lengak amadi india lengak mafamda manipur youth fund of assam gi maigidigi appeal tawjari Maharaj Gambir Singha Memorial Committee Chandrapur Amadi Chandrapur Mairapai Bilupna Handak Jiribamda Mihathina Hatok Pikraba Singi Thawaina Lairamlenda Ingna Chikna Lairuna Bagidamak Candle Maira Thanduna Santigi Khongchana Machatkre Matungda Chandrapur Sip Mandirta Punduna Laikhidaba Singi Thawaina Lairamlenda Ingna Chikna Lairuna Ba Minute Anitumina Leptuna Thongjaki Thauramatuda Committee Ki President Kaisam Bitapati Sabitri Devi Muktalai Devi Tarulai Devi Surjababu Singhana Chingba Biyu Singh Sarujaki Manipur ki oiragliba phiba masida Raja Sigi Tampaki Mahiloi Sangsing Makhatana Muk Ngasidagi Matam Kaktana Suti Lauthokre Hiramasigi Matangda Ngarang Thokiba Lengaki Maigedagi Thokpa Cherolamagi Matungina Ngasi November gi Kuntaretagi Hauraga Makhatana Lauthoktriba Phawba Suti Lauthokre Nakalamaromda Jiribam Jauna Atai Jila Marida Ngarang November gi Kuntaruktagi Hauduna Numit Khudingi Ayuki Pung Mangadagi Numit Yungba Pung Taranithoi Phawba Curfew Komthokre National Investigative Agency NIA Jiribam Dahatakta Angang Ahum Yauna Micham Taruk Pharba Matung Tamthina Hatkibagi Thodok Atu Yauna Punna Thodok Ahumgi Matangda Thigatnanaba Case Register Tokre Lebakasigi Ministry of Home Affairs na Thodok Sing Asida Chenapa Mara Leraba Mioi Sing Athuba Matamda Chairak Pinanaba Khangalakpadagi NIA na Thabak Paikhatpa Hoboni Haire Hairiba Thodok Ahum Adudi Ahanbada November ki Tarama Thoida Jiribam ki Jakura Durda Kulai Paiba Militant Singna Police Station da Landarakiba Amadi Jung Kaya Mai Thabada Mioi Ani Sekiba Amadi Angang Ahum Yauna Mioi Taruk Phaduna Tamthiba Mongda Hatkibagi Thodok Aduni Ani Suba Case na Numit Asimaktada Jakurador Karongda Leiba CRPF Post Amadi Borobegra Police Station da Kulai Paiba Militant Singna Landaraktuna CRPF Constable Ama Asokapan Nangan Kiba Aduga Loinana Thodok aduda security ga kuthokna bada militant tara sikiba thodok aduni aduga ahum suba case aduna November gi tang tareta Jiribam gi Jairol Pokpida nupi ama hatkibagi thodok aduni haire Starlink na direct to phone service haukre mobile network leitrabasu call toba amadi internet ki khudongchapa phangan ga tawri Elon Musk ki Starlink na satellite ki matangna malem ki manung hanjin mafam amadagi su hektamak call toba amadi internet ki khudongchapa pi ga tawri Japan Canada Switzerland USA na chingba telecom company singa Starlink ka khudsamnakre hojik phawbagi oina Mbps chani yankhai dagina chahum yankhai phawbagi changda internet ki speed pi bangami haire nauna phone leidrabasu aikhoina sijanariba smartphone asida adumak connect toba yaga dawri direct to cell service asi satellite ki matengna samnaba maramna tower khinbagi tangai phadaba leiraroi bharat asu mathang chahida Starlink changlakpa yana leiri haire Numit Nini Chupna Meitei Football Club Jaripona Sinduna Chathakiba Futsal Championship 2024 Ngarang Loisinkhre Team Tarani Pana Saruk Yaduna Chathakiba Championship adugi ngarang sanakiba final match da Chandrapur Football Club na Meitei Football Club po tiebreaker da goal ahum ani da maithi handuna Chandrapur Football Club na champion oikhre Loisinbagi Thauramda Soibam Prosenjit Konsam Robindro Atik Hussain Chaudhuri na Mithunglen oina saruk jaki aduga Ngangom Anandi Amjad Hussain Chaudhuri Tingom Jaken amadi Longjam Ratan na match referee oike haina sinlangli bagi maigedagi Nambram Anukul gi pau amada khanghalakli Energy Healing Center Naturopathy and Magnetotherapy Hospital Mapamasida Steam Bath Hot Water Immersion Bath Chiropractic Bone Setting Yoga Infrared Clinical Magnetology Chakramat Spinal Neuro Massage Acupuncture Acupressure Sirodhara Massage na chingba chawkhatlaba mahusagi layeng pathap singasina diabetes kidney amadi liver gi anaba paralysis sciatica spondylitis khwang naba khu naba nerve gi anaba blood pressure heart disease brain stroke nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari
ꯃꯁꯤꯇꯁꯨ ꯅꯠꯇꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯅꯕ ꯁ꯭ꯇꯤꯝ ꯕꯥꯠ ꯑꯃꯗꯤ ꯄꯟꯆꯀꯔꯃ ꯇꯧꯕꯤꯗꯨꯅ ꯍꯛꯆꯥꯡꯒꯤ ꯍꯨ ꯆꯦꯟꯕ ꯇꯣꯛꯁꯤꯟ ꯂꯧꯊꯣꯛꯄ ꯌꯥꯏ ꯂꯦꯡꯁꯤꯟꯕꯤꯔꯒꯨ ꯏꯅꯔꯖꯤ ꯍꯤꯂꯤꯡ ꯁꯦꯟꯇꯔ ꯔꯣꯡꯄꯨꯔ ꯄꯥꯔꯠ 2 ꯑꯗꯨꯒ ꯁꯤꯇꯤ ꯆꯦꯝꯕꯔꯅ ꯐꯔꯁꯠ ꯐ꯭ꯂꯣꯔ ꯁ꯭ꯃꯥꯏꯜ ꯃꯥꯔꯀꯦꯠ ꯁꯦꯟꯇ꯭ꯔꯦꯜ ꯔꯣꯗ ꯁꯤꯜꯆꯔ 1ꯗꯅꯤ ꯑꯦꯗꯚꯥꯟꯁ ꯕꯨꯀꯤꯡꯒꯤꯗꯃꯛ ꯃꯣꯕꯥꯏꯜ ꯅꯝꯕꯔ 9395732456 ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ আমার বাচ্চারা হ্যান্ডিক্যাপ আর এনার্জি হিলিং সেন্টারে আগে তো তাই সব তুলতে পারছে না হাতত ব্যথা আসলো এখন তোরা বাঁকা গেছে পাউটাও পাততে পারে আগে পাউটা খারাপ থাকতো পাউটা ভালো করে ফালায় হাতটাও একদম বুট করে রাখতো এটা এখন এমনি এটা করতে পারে হ্যাঁ আমার নাম প্রদীপ কুমার সিনহা আমি গোয়ালজোড় থেকে আইসি স্যারের কাছে ট্রিটমেন্ট করার জন্য আমার ব্যাক পেন ছিল আমি অনেক জায়গায় দেখাইছি দেখায় ট্রিটমেন্ট করাইছি মেডিসিন দেখাইছি কোনো সাকসেস হয়েছি না স্যারের কাছে আয়া আমি 20-21 দিনের ভিতরে আমি সাকসেস হয়ে ঠিক মতো আমি যাই আর কি আমার বাড়ি Nungairaba Pao Kasar Pulertolda Holistic Therapy Center ama hangdokjare yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laingana bagitamak ngasimak lengsin birago Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung 3 phawba layengzari Mobile number 8638078821 Hairiba number asida layengba lakpagi mangoinana appointment book tobinaba khanganjari Aroibada maruiba pau amukhanna Leimakhung army camp ta thabak suba kasar gibiyo ama thiba phangdana leiri Manipur gi Tampak ki mailoi sangsing makhatana amuk ngasidagi matam kaktana suti laukthokre Jiribam gi thodok ahum gi matangda thigatnanaba NIN case ahum register tawkre Starlink na direct to phone service haukre cellular network leitrabasu call amadi internet ki kudongchaba phangangadori amasung Jaribonda chathakiba futsal championship ta Chandrapur football club na champion oikre Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare